Ngashi Ahing Nongyai Dagi Tang Kunmangagi Ahing Nongyai Phaoba General Strike Laothokkhre Joint Action Committee Against the Custodial Death of Khoisnam Sanazauba alias Ibungogi Convener L Kumari Devina Thadropa Gerald Amada Haukibat Mars ki Tang Kuntra Mathoida Imphal East Commando na Fagraga April Tang Tara Humdoida Judicial Custody da Laikiraba Khoisnam Sanazauba alias Ibungogi Misi Matangda Achumba Wail Fanghalu Haina Wakatmi Fam Ama Fam Kibada Natana Manipur gi Governor Dasu JAC na Miyam ga Puna Numit Mangani gi Manungda Thavakta Onthok Pirak U Haiba Memorandum Amasu Pisinki Lorina Miyam gi Oiba Kurai Apunbagi Mairagi Rally Ama Chatuna Manipur Government gi Mathakta Pen Daba Utuna Peace Oiba Khongzang Kaya Johnson Cray Masigi Matung Ngashi Phaoba Governor Amadi Manipur Government na Mana Kanduna Manipur Miyambu Karisu Leitaba Amagum Khanba Thawong Asina Maram Oiraga Manipur Miyam Pumbana Isa the Thokpa Thaudok Matni Khanduna Ban Asi Akan Momong the Sogat Piu Haina Gerald Asida Convener na Fongdorakli Amadi General Strike Asida Ana Ayek Essential Service ki Damaktadi Athingba Lairoi Hari